Ose akhoi lejere bse Morang lambi ni naran sina tan sakada lambi ni ngasi yam toina akhoi gi miam mangda interview piba akhoi gi piu haibu pi daba adugumba akhoi gi miam ne sakhang naraba oja tapta jenta maki naran sina gi yumda ngasi si yam controversial oiba akhoi gi cookie len haiba akhoi gi isai ema ngasi release tawuni release tawusida miam su magi huzika haiba isai se mi kharana Fazai, karena Fazai, aduna karena kena tahu, karena hai me ama, tungan controversial me ama le, adu magi wakalo na kay lege, hai wisi mutang, nasi kami na ba, magi na ranch na yumda, nasi interview mutang tahu na ba na, ako front end Manipur, sa interview me ama, ako puno sa chali, among tami nasi kamay tahu ken. Hawaii, when time lucky and the pong lake, Ganda, was that some cocktail? Kakideo. Adu was I in a city, some young Madame Zuki. Late Tawayam, late Tawa. I don't know what we went at the late Taway. Oh, yeah. Some late Tawayam. 5 years until later. 5 years until later. Among no horn guy, right? Monks that the no hay. Not there, how are I have like it? I possible later put on them. Like Lake it of your way, late of your way. Adu the Imalevaki leva, where you was a key. Cycling a city, Nangi Lavutaina, Ponga, some of the Ibirami. When a Kanjavana, look, we is here. One number the don't do Mali. I'm like those that Imaleva can go to Pirabra, high in the Kali. Soba Matman Gandina go. Makokin Hagajan, Port Position of Kanaka, young Mama like it, a war of a poor part of the Kami would want to say. I don't follow you, Jordan, the hit plate, told me. I don't know, at the Pakanda, don't color say. Hasn't come in the pay. Sadram daughter happened no one fill up the blank, no one mentioned the women's alone. Mental. Taramani, I know that was on the top. I know now. She hospitalized London for sale. Here, Papa, some like he's of sending the things they were so. For a poga. Padi Pando Bambu de Adam, talk about who is going Sazaram. I might have karate Kangano, no, city media hosting. I got you, I shall tell you. Media hosting, why me, congregation media house and put the my message section with Tizel the media house that put either. I don't know. I consider I know Hungary media house to the story. I know then I'm so high. First to the Jamakan, I had the Queen or something. I could interview. I think I'm going to interview him. So I actually if you know, not there. I'm Masidi. Even the island, part of the Hego, even the money. I will see the some higher for the island. So I'm putting my Taraga. Like from my son, I lip came the lady, but missing. I think my Tamosh, why the Tamok Manel. A quite a sharp palm day. Chance are on palm day, couldn't know my pew. Only more pew. Tamosh option. Some has a Tamosh Piero, have you marked Smako dialogue to Innocent. He talk on the Oh, was it actually about cooking me? Was it a pillow and hide? He talk on it. And the moon highway, Hamon highway. I know. Talk up as a talk on it. Oh, and I thought I don't I put the next one. I don't saw I'm a Katangi or some that's walking them down in the question where they house the lady. Once he said, how say, I manipulate why the Karaman who we are okay. Have them. But no, they can't know. I'm not going to that. I don't know. I don't know. I'm not Highness Manipura Kundare, who put control to any one but. Was honest now to give I mold zero bunke, how keep let me am later. I do give me the way you hide the cookie proof sima. I put with lunch only. At how high target the Unagazu Kunanga. High biggie. I don't know this about. If she am a Sunday, if she am a year.
ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯔꯣꯏꯒꯤ ꯑꯦꯁꯦ ꯑꯃꯈꯛ ꯏꯔꯣꯏꯅꯤ ꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯟ ꯑꯃ ꯃꯊꯛꯇ ꯄꯜꯂꯦꯅ ꯈꯜꯂꯣ ꯑꯃ ꯏꯔꯦ ꯈꯜꯂꯣ ꯏꯔꯤ ꯄꯣꯠꯇꯨꯗꯤ ꯑꯦꯁꯦꯁꯨ ꯏꯔꯣꯏꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇꯣ ꯈꯛꯇꯪ ꯊꯥꯖꯔꯛꯄꯅꯤ ꯃꯗꯩ ꯋꯥꯀꯣꯏ ꯁꯨꯔꯨꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯗꯨ ꯐꯣꯀꯁ ꯃꯦꯟ ꯐꯣꯀꯁꯇꯣ ꯏꯔꯣꯏꯗꯨꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯒꯦꯅ ꯂꯥꯟ ꯍꯧꯔꯤꯉꯩ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯒꯦꯅ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤ ꯍꯥꯏꯗꯤ ꯅꯥꯒꯥꯗꯒꯤ ꯂꯥꯟ ꯍꯧꯒꯦꯅ ꯇꯥꯟꯈꯤꯗꯕ꯭ꯔꯣ ꯑꯗꯨ ꯔꯤꯌꯦꯜꯗꯤ ꯁꯝꯅ ꯃꯈꯣꯏꯁꯨ ꯌꯥꯎꯋꯦꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯁꯤꯅ ꯁꯤꯗꯤ ꯅꯥꯒꯥꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯝ ꯐꯨꯔꯨꯞꯄꯨ ꯑꯣꯏꯔꯣ ꯑꯥꯏꯃꯣꯜꯕꯨ ꯑꯣꯏꯔꯣ ꯆꯣꯊꯦꯕꯨ ꯑꯣꯏꯔꯣ ꯃꯥꯔꯕꯨ ꯑꯣꯏꯔꯣ ꯃꯔꯤꯡꯃꯥꯎꯕꯨ ꯑꯣꯏꯔꯣ ꯁꯤꯗꯒꯤ ꯀꯩꯅꯣꯗꯨ ꯅꯠꯇꯦꯌꯦ ꯑꯗ ꯃꯈꯣꯏꯗꯣ ꯑꯗꯨ ꯂꯨꯔꯤꯗꯤ ꯇꯣꯈꯥꯏꯅ ꯇꯥꯔꯤꯕ ꯍꯥꯎꯁꯤꯡꯁꯤꯅꯗꯤ ꯍꯥꯎ ꯍꯥꯏꯅ ꯀꯅꯥꯝ ꯁꯥꯎꯔꯛꯇꯦ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯣꯏꯅ ꯁꯥꯎꯔꯛꯑꯦ ꯀꯨꯀꯤꯒꯤꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯦꯁ ꯇꯨ ꯐꯦꯁꯇ ꯑꯁꯨꯝ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯨ ꯍꯥꯎ ꯍꯥꯏꯕꯁꯦ ꯅꯠꯇꯕ ꯀꯔꯝꯕ ꯋꯥꯍꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯝꯕꯗꯨꯅꯤ ꯃꯗꯨ ꯑꯣꯏꯅ ꯍꯥꯞꯆꯒꯦ ꯍꯥꯏꯕ ꯃꯣꯏꯅ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯎ ꯍꯥꯏꯕ ꯍꯥꯎꯒꯤ ꯃꯍꯨꯠꯇ ꯑꯃ ꯍꯥꯎ ꯑꯗꯨ ꯀꯔꯤꯗꯧꯕꯗꯨꯅ ꯃꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯁꯉꯥꯏ ꯀꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤꯕ ꯍꯥꯎꯒ ꯍꯥꯎ ꯐꯨꯗ ꯀꯥꯏꯅꯒ ꯍꯦꯛ ꯊꯥꯕꯤꯗ ꯃꯣꯏ ꯃꯁꯥꯅꯗꯤ ꯊꯥꯖꯩ ꯍꯥꯎ ꯐꯨꯗ ꯑꯗꯨ ꯍꯥꯎꯁꯦ ꯑꯩꯈꯣꯏ ꯁꯥꯎꯐꯝ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯁꯥꯎꯔꯝꯃꯅꯤꯅ ꯄꯥꯈꯟ ꯈꯜꯂꯦ ꯃꯁꯤ ꯁꯥꯎꯕꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯣꯀꯦꯜꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯍꯥꯏꯔꯗꯤ ꯁꯥꯎꯔꯦ ꯃꯩꯇꯩꯅ ꯍꯥꯏꯔꯗꯤ ꯁꯥꯎꯅꯗꯦ ꯃꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯄꯣꯠꯅꯤ ꯍꯥꯎꯗ ꯍꯥꯎ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯍꯥꯎꯅ ꯁꯥꯎꯗꯦ ꯑꯗꯨ ꯃꯤꯇꯩꯅ ꯁꯥꯎꯕꯁꯤ ꯃꯔꯝ ꯀꯩꯅꯣ ꯑꯩ ꯚꯥꯕꯩꯅ ꯑꯝꯇ ꯇꯥꯕ ꯉꯝꯗꯦ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯕꯁꯨ ꯍꯪꯕꯤꯔꯛꯏ ꯀꯔꯤꯅꯣ ꯅꯪ ꯍꯥꯎꯄꯁꯦ ꯑꯁ ꯑꯩ ꯚꯥꯕ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯣꯖꯥ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇꯦꯟꯁ ꯈꯨꯗꯤꯡ ꯍꯥꯎ ꯍꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯩꯁꯨ ꯑꯗꯨ ꯁꯩꯗꯤ ꯀꯨꯀꯤꯂꯦꯅꯤ ꯑꯗꯨ ꯀꯩꯅꯣꯗꯨ ꯊꯥꯗꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯁꯝꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗꯤ ꯃꯩ ꯊꯥꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯃꯩ ꯊꯥꯔꯨꯔꯕ꯭ꯔꯥ ꯁꯥꯎꯔꯛꯏꯗꯣ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯅꯦꯕ ꯃꯥꯜꯂꯤ ꯑꯗꯨ ꯆꯥꯎꯕ ꯅꯪ ꯁꯝꯅ ꯑꯩꯅ ꯆꯥꯎꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯑꯀꯥꯝ ꯑꯄꯤꯛ ꯑꯩꯁꯨ ꯃꯤꯡ ꯃꯥꯟꯅꯦꯅ ꯆꯥꯎꯕ ꯅꯪꯅ ꯆꯥꯎꯔꯛꯄꯗꯨꯗꯤ ꯃꯗꯨ ꯂꯥꯟꯕ ꯑꯣꯏꯒꯅꯤ ꯃꯥꯒ ꯑꯩꯒ ꯆꯥꯎꯕ ꯃꯥꯒ ꯑꯩꯒ ꯍꯦꯛꯇ ꯈꯨꯠ ꯊꯥꯅꯔꯦ ꯆꯥꯎꯕ ꯑꯗꯨ ꯆꯥꯎꯕ ꯁꯛ ꯗꯣꯠ ꯀꯥꯏꯅ ꯍꯥꯏꯔꯨꯕ ꯀꯥꯟꯁꯤꯗ ꯑꯩꯁꯨ ꯆꯥꯎꯕ ꯀꯧꯏꯅ ꯅꯪꯁꯨ ꯁꯥꯎꯔꯛꯑꯗꯤ ꯑꯗꯨ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯅ ꯍꯪꯉꯤꯕꯗꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯕ ꯅꯠꯇꯦꯀꯣ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯪꯖꯕ ꯅꯠꯇꯦ ꯋꯥꯔꯤꯅꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯏꯔꯤ ꯐꯦꯟ ꯃꯌꯥꯝꯅ ꯍꯥꯏꯀꯣ ꯐꯦꯟ ꯃꯌꯥꯝꯅ ꯍꯪꯕ ꯑꯩꯁꯨ ꯐꯦꯟ ꯑꯃꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯑꯣꯖꯥꯁꯨ ꯏꯁꯩꯗꯤ ꯌꯥꯝ ꯏꯕꯤꯔꯦ ꯑꯗꯣ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯃꯩ ꯆꯥꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯦꯛꯃꯨꯛ ꯂꯥꯎꯗꯕꯤꯗ ꯃꯃꯥꯡꯗ ꯂꯣꯛꯇꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯒꯤ ꯑꯗꯨꯗꯒꯤ ꯃꯨꯒꯥ ꯆꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯄꯨꯡꯏ ꯏ ꯂꯩ ꯁꯣꯝꯅ ꯁꯣꯝ ꯃꯩ ꯆꯥꯕ ꯁꯤꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯆꯧ ꯆꯥꯎꯅ ꯊꯣꯛꯀꯥꯟꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯟ ꯀꯤ ꯕꯥꯠꯀꯨꯝꯕꯁꯤꯗ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯦ ꯃꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯂꯧꯕꯤꯒꯦ ꯆꯥꯎꯕ ꯃꯩꯇꯩꯁꯤꯡꯅ ꯃꯣꯗꯤꯁꯦ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯠꯂꯒ ꯂꯥꯠꯀꯗꯕꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯂꯥꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯏꯁꯣꯔꯃꯛꯅꯦ ꯑꯃꯤꯠ ꯁꯥ ꯕꯤꯔꯦꯟ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯂꯥꯠꯀꯗꯕꯅꯦ ꯃꯥꯗꯤ ꯀꯩꯅꯣꯗ 2001 ꯖꯨꯟ 18 ꯍꯥꯏꯕ ꯑꯃꯈꯛ ꯊꯣꯛꯈꯤ LK ꯑꯗꯚꯥꯅꯤꯒ ꯄꯥꯏꯒꯅ ꯃꯩꯇꯩꯁꯦ ꯈꯣꯡꯄꯥꯡ ꯀꯥꯎꯔꯒ ꯍꯧꯒꯠꯂꯣꯅꯦ ꯁꯤꯁꯦ ꯃꯤꯅ ꯂꯩ ꯃꯩ ꯊꯥꯏꯁꯦ ꯈꯪꯗ꯭ꯔꯅꯦ ꯅꯣꯏꯕꯨ ꯃꯗꯨꯗꯣ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯣ ꯇꯨꯝꯗꯒꯤꯕ ꯀꯣꯔꯣꯅꯀꯣ ꯍꯧꯒꯠꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯣꯗꯤꯅ ꯀꯔꯤꯒꯨꯝꯕ ꯏꯁꯄꯤꯆ ꯑꯝꯇꯪ ꯄꯤꯔꯝꯃꯒ ꯁꯥꯟꯇꯤꯁꯦ ꯐꯥꯛ ꯈꯨꯗꯛꯇ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤꯕꯨ ꯑꯣꯏꯔꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯌꯥꯎꯏ ꯀꯥꯏꯁꯤ ꯁꯨꯝꯈꯪ ꯈꯪꯉꯝꯗꯧ ꯂꯩꯇꯦꯕ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯁꯥꯡꯊꯔꯛꯏ ꯃꯊꯛ ꯑꯩꯈꯣꯏꯕꯨ ꯈꯪꯉꯝꯗꯦ ꯖꯥꯂꯩꯉꯥꯝ ꯆꯠꯄ ꯂꯝꯕꯤꯁꯦ ꯂꯥꯟꯁꯤꯗ ꯍꯦꯛ ꯁꯥꯡꯉꯝꯗ꯭ꯔꯕ ꯈꯪꯉꯔꯣꯏ ꯈꯪꯈꯤꯗ꯭ꯔꯣ ꯀꯅꯥꯅꯣ ꯈꯪꯍꯜꯂꯤꯁꯦ ꯃꯣꯗꯤꯅ ꯅꯠꯇ꯭ꯔꯣ ꯋꯥ ꯉꯥꯡꯇꯕꯒꯤ ꯍꯥꯏ ꯃꯩꯇꯩ ꯁꯤꯡꯅꯕꯩꯅꯤꯅꯦ ꯃꯥꯅ ꯋꯥ ꯉꯥꯡꯗꯣꯏꯁꯦ ꯄꯪꯃꯜꯂꯦ ꯃꯩꯇꯩ ꯇꯨꯝꯃ ꯍꯥꯏꯕ ꯃꯩꯇꯩ ꯅꯨꯡꯁꯥ ꯁꯦꯡꯅ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯍꯧꯒꯠꯂꯛꯅꯕꯩꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨ ꯍꯧꯒꯠꯂꯛ ꯇꯥꯔꯗꯤ ꯃꯥ ꯐꯣꯇꯣ ꯇꯧꯔꯒ ꯂꯥꯏꯐꯝ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯋꯥꯔꯤꯅꯤ
ꯃꯣꯗꯤꯅ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯒꯟꯕꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯩꯇꯩ ꯊꯧꯅꯥꯁꯤ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯍꯟꯕ ꯅꯨꯡꯁꯥ ꯈꯣꯡꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯦꯡꯅꯗꯤ ꯑꯃꯈꯛ ꯂꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤ ꯏꯁꯨ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯦ ꯑꯗꯨ ꯄ꯭ꯔꯖꯥ ꯐꯥꯎꯕ ꯈꯪꯍꯟꯕꯗꯤ ꯂꯥꯏꯔꯦ ꯄ꯭ꯔꯦꯁꯃꯦꯟ ꯐꯥꯎꯕ ꯈꯪꯍꯟꯅ ꯆꯩꯅꯥ ꯒꯣꯔꯃꯦꯟꯁꯤꯅꯀꯣ ꯑꯥꯎꯠ ꯇꯧꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯂꯥꯛꯑ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯖꯥꯁꯦ ꯑꯃꯠꯇ ꯑꯃꯠꯇ ꯈꯪꯍꯟꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯗꯀꯣ ꯑꯥꯎꯠ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯑꯃꯨꯛ ꯇꯥꯜꯂꯦ ꯄꯤꯁꯇꯤ ꯂꯥꯛꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯤ ꯂꯥꯛꯑꯦ ꯆꯦꯛ ꯂꯥꯎꯅ ꯑꯣ ꯍꯥꯏꯕ ꯑꯃ ꯇꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯕ꯭ꯔꯃꯥꯗ ꯂꯥꯛꯑꯦ ꯄ꯭ꯔꯖꯥ ꯃꯩꯁꯥ ꯑꯝꯇ ꯂꯥꯛꯍꯟꯗꯅꯀꯣ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯖꯦꯠ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯔꯒ ꯑꯥꯎꯠ ꯂꯩ ꯆꯦꯟꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯔꯀꯥꯔ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯁꯦ ꯁꯔꯀꯥꯔ ꯃꯊꯥ ꯁꯥꯖꯜꯂꯣꯏ ꯁꯥꯍꯜꯂꯣꯏ ꯅꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏ ꯊꯤꯀꯥ ꯃꯨꯟꯅꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯁꯔꯀꯥꯔ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯊꯤꯀꯥꯔꯣꯝꯗ ꯑꯣꯏꯅ ꯊꯤꯀꯥꯔꯣꯝꯗ ꯃꯨꯟꯅꯔꯒ ꯀꯔꯤ ꯊꯧꯕ ꯑꯩꯈꯣꯏ ꯎꯗ꯭ꯔꯒ ꯇꯧꯔꯣ ꯑꯗꯨꯝ ꯂꯩ ꯅꯈꯣꯏꯒꯤ ꯅꯠꯇꯨ ꯅꯥꯝꯃ ꯇꯦꯛꯑꯂꯣꯏ ꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯦꯞꯄꯤꯁꯤꯗꯤ ꯁꯤ ꯆꯩꯔꯨꯕ ꯌꯥꯕꯁꯤꯅꯤ ꯄ꯭ꯔꯖꯥꯅ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯩ ꯅꯣꯏ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯅꯣꯏ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯅꯣꯏ ꯊꯤꯀꯥ ꯃꯨꯟꯅꯔ ꯂꯩꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯁꯤꯗꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯉꯥꯏꯁꯤꯗꯤ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔ ꯉꯥꯏꯁꯤꯗꯤ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯗꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯊꯤꯀꯥꯃꯨꯟꯅ ꯂꯩꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯩꯅꯦ ꯅꯣꯏ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯅꯣꯏ ꯑꯗꯨꯝ ꯊꯤꯀꯥꯃꯨꯟꯅ ꯑꯗꯨꯕꯨꯅꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯉꯥꯛꯆꯒꯦ ꯑꯁꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯣꯖꯥ ꯃꯁꯤꯒꯤꯁꯤꯕꯨ ꯑꯔꯣꯏꯕꯗ ꯀꯔꯣꯝ ꯆꯠꯇꯧ ꯃꯥꯟꯒꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏ ꯀꯝꯃꯨꯅꯦꯜ ꯏꯊꯅꯤꯛ ꯚꯥꯏꯂꯦꯟꯁ ꯑꯗꯨꯗ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯁꯪꯉ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯥꯛ ꯉꯥꯛꯏꯁꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯥꯏꯒꯦꯔꯥ ꯏꯃꯥꯁꯤꯡ ꯍꯥꯏꯒꯦꯔꯥ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯦꯔꯥ ꯃꯤ 1,500,000 ꯐꯥꯔꯝꯃꯣꯏ ꯈꯥ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥ ꯋꯥꯡ ꯇꯧꯔꯤꯁꯦ ꯁꯤꯁꯤꯗ ꯏꯟꯗꯤꯌꯥꯒꯤꯗꯤ 60,000 ꯊꯥꯗꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯋꯥꯠꯇꯦ ꯑꯃꯁꯨ ꯋꯥꯠꯇꯦ ꯅꯣꯡꯃꯩꯁꯨ ꯋꯥꯠꯇꯦ ꯃꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯀꯥꯎꯅꯍꯜꯂꯀꯥꯟꯗ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯎꯕꯤꯕ ꯀꯃꯥꯏꯅ ꯇꯧꯅ ꯈꯜꯂꯤ ꯁꯤꯗꯕꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤ ꯀꯩ ꯈꯟꯒꯤ ꯃꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯨꯗꯤ ꯂꯩꯐꯝ ꯊꯣꯛꯄꯒꯤ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯂꯩꯐꯝ ꯊꯣꯛꯄꯗꯤ ꯃꯅꯨꯡꯒꯤ ꯃꯈꯣꯏ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯃꯈꯣꯏꯒꯤꯁꯨ ꯑꯃꯈꯛ ꯂꯩꯖꯕ ꯖꯥꯠꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯇꯕ ꯂꯩꯕꯥꯛꯇꯨꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯃꯩꯇꯩ ꯃꯩꯁꯥ ꯂꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯌꯥꯝ ꯇꯦꯟꯇꯛ ꯊꯝꯕꯅ ꯆꯨꯝꯒꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯁꯨꯡꯆꯠ ꯆꯠꯂꯁꯨ ꯌꯥꯔꯣꯏꯗꯕ ꯂꯩꯕꯥꯛ ꯑꯃꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯀꯦꯅ ꯈꯜꯂꯛꯄꯒꯤ ꯄꯋꯥꯔ ꯐꯥꯎꯕ ꯃꯠꯄꯤꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯠꯄꯤꯕ ꯍꯥꯏꯕ ꯌꯥꯗꯦ ꯃꯠꯂꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯠꯄꯒ ꯍꯥꯏꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯪꯂꯤꯕ ꯃꯩꯁꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨ ꯌꯥꯝ ꯁꯥꯡꯅ ꯏꯟ ꯗꯤꯇꯦꯜꯁꯇꯗꯤ ꯃꯗꯨꯗꯤ ꯐꯣꯡꯗꯣꯛꯄ ꯑꯣꯖꯥꯒꯤ ꯏꯁꯩꯗ ꯅꯣꯏ ꯍꯨꯝꯐꯨꯅ ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯒꯗꯤ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯅꯣꯏ ꯀꯩꯗꯧ ꯂꯩꯔꯤꯒꯦ MLA humphuna noi machine puchen tina taragadi manipur se kyam phagadawa hain hai ojagi isai do matam ya mamang ni ibire ya mamang ubigre bra haibudi MLA mantri MLA sing aduga khoi lengak pane leiribi sing si moina thabam itau tok tabai mo ojana hujik hai isai si ibire ise matam dugi MLA do hujigi MLA si dum hapeda dum ade khenade pithoki basu amanani aduga amusu hujigi kang khong chali sisu amanani doldi paningre adu sum khara henjal lak tawdani sum adu hanagi do phai haibu so haijeningde doldi paningre maramdi ai polite doldi no tokpa asi ormone nan khandiro adu madu dol pha adu humpu si puchel de moti nadre habung tare adu matakta akoi machine dagi su oina mate hanagi dudi khaimu ani khatene taba ataki mai manga ba tabra kanam taw asu henjal ka dawdani sum adu andaki lan ji indagraba ko iban samna 2030 da mu thoen khalo ko adu dabi amamam khata ka tholani hantana manga to thopose si thola roi amam khagi on tholani adu henjal ai khudi maram de koi kano si matam si taksalak pugi male su koi iban he sari dana koi helicopter ka pai jo da kari man ki asi ba gini adu kano gi na asi gini adu kano gi orgara khara wang pai ni kari gino da kuki honto po organa kuki na kano to sa organa khara wang ra sidi asi bu mala kaya wang na koi kuki akoi gi
ꯄꯣꯄꯤ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯣꯄꯤ ꯌꯣꯜꯂꯒ ꯁꯦꯟ ꯄꯥꯏꯕ ꯃꯣꯏ ꯇꯤꯝꯅꯤꯅ ꯃꯣꯏꯅ ꯀꯩꯅꯣꯗ ꯆꯠꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯠꯄ ꯍꯥꯏꯕꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯕ ꯉꯝꯃꯤ ꯋꯥꯔꯤꯁꯤꯗꯤ ꯂꯧꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯧ ꯎꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ SPꯗ ꯐꯣꯟ ꯇꯧꯕꯤꯌꯨ ꯂꯧꯒꯤ ꯉꯥꯛꯅꯕ ꯃꯤ ꯊꯥꯔꯛꯀꯦꯁꯨ ꯑꯣꯖꯥꯒꯤꯁꯨ ꯂꯧꯒ ꯂꯩꯕꯤꯕ꯭ꯔꯥ ꯂꯧ ꯎꯗꯣꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯗ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯍꯦꯛ ꯑꯩꯈꯣꯏ ꯉꯝꯒ꯭ꯔꯥꯒꯤ ꯑꯩꯈꯣꯏ ꯕꯦꯟꯒꯤ ꯑꯩꯈꯣꯏ ꯍꯞꯇꯥ ꯕꯦꯟꯒꯤ ꯑꯃꯅ ꯏꯆꯧ ꯂꯧ ꯎꯔꯦ ꯃꯣꯏꯅ ꯑꯁ ꯑꯗꯨꯗꯤ ꯐꯔꯦꯅ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏ 이와 와ꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯎꯖꯔꯁꯨꯅꯨ ꯂꯣꯛꯄꯗ ꯑꯩꯈꯣꯏꯅ ꯂꯣꯛꯑ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯂꯧ ꯍꯥꯏꯕꯁꯦ ꯉꯁꯤꯁꯦ ꯊꯥꯔꯀꯥꯟ ꯅꯨꯃꯤꯠ 5 ꯅꯠꯇ꯭ꯔ 6ꯗ ꯃꯨꯜꯂꯒ ꯂꯣꯛꯀꯗꯕ ꯅꯠꯇꯦꯕ ꯊꯥ 2 2.5 3 ꯁꯤꯗꯅꯦꯕ ꯑꯗꯨ 2 ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯔꯅꯤ ꯈꯜꯂꯤ ꯑꯗꯨꯋꯥꯏꯗꯗꯤ ꯂꯣꯛ ꯍꯧꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯕ ꯑꯃꯈꯛ ꯂꯩ ꯑꯗꯨꯕꯨ ꯁꯥꯒꯠꯄ ꯅꯠꯇꯦ ꯁꯤ ꯆꯨꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯣꯏꯗ ꯈꯔ ꯑꯍꯥꯟꯕꯒꯤꯗ ꯍꯧꯍꯜꯂꯒ ꯂꯣꯛꯄꯅ ꯑꯩꯈꯣꯏꯅ ꯂꯣꯛꯄ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯉꯥꯡ ꯉꯁꯥꯏ ꯍꯥꯔꯒ ꯄꯤꯈꯠꯈꯤꯕ ꯐꯩ ꯀꯥꯏꯅ ꯑꯩ ꯍꯥꯔꯒ ꯊꯤꯟꯀꯠꯂꯨꯗ꯭ꯔ ꯇꯥꯛꯄ ꯊꯤꯜꯂꯨꯕ ꯅꯣꯏ ꯉꯥꯀꯣ ꯆꯦꯟꯊꯔꯛꯄ ꯑꯗꯣ ꯍꯥꯔ ꯆꯥꯏꯍꯜꯂꯝꯕ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯨꯠ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥꯒꯤ ꯂꯧ ꯌꯩꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯨꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛ ꯄꯤꯔꯝꯃꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯆꯨꯝꯃꯦꯅ ꯈꯟꯖꯩ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯂꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏꯅ ꯎꯕꯤꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯛꯑꯒ ꯑꯩꯈꯣꯏ ꯁꯤꯟꯅꯖꯕ ꯌꯥꯝ ꯐꯩ ꯃꯣꯏꯗꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯄꯤꯕꯤꯕ ꯑꯃ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯈꯣꯏꯕꯨ ꯊꯥꯒꯠ ꯋꯥꯍꯩꯒ ꯄꯤꯕ ꯐꯩꯅꯦ ꯂꯧ ꯎꯕꯤꯕꯒꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯔꯣꯏꯕꯗꯗꯤ ꯑꯣꯖꯥ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯥ 2 3ꯒꯤ ꯃꯇꯨꯡꯁꯤꯗ ꯂꯧꯕꯨꯗꯤ ꯑꯩꯈꯣꯏꯅ ꯎꯔꯅꯤ ꯈꯪꯖꯔꯦ ꯑꯇꯣꯞꯄ ꯃꯑꯣꯡꯁꯤꯗ ꯀꯔꯤ ꯂꯥꯛꯀꯗꯧꯕ ꯃꯥꯟꯒꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯃꯥꯒꯤꯅ ꯀꯨꯀꯤꯒꯤꯅ ꯑꯗꯨꯒꯤꯅ ꯑꯗꯨꯒꯤ ꯃꯩꯇꯩꯒꯤꯅ ꯃꯩꯇꯩ ꯀꯥꯏꯅꯒ ꯄꯤꯊꯣꯛꯄ ꯃꯑꯣꯡ ꯑꯃꯁꯨ ꯃꯥꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯈꯣꯏꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯆꯠꯂꯨ ꯃꯩꯇꯩ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯡ ꯆꯠꯂꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯩꯇꯩ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜ ꯑꯃꯨꯛ ꯂꯥꯛꯎ ꯀꯥꯏ ꯍꯥꯏꯕ ꯃꯑꯣꯡꯁꯤꯕꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤꯗꯤ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯀꯩ ꯐꯤꯕꯝꯗ ꯂꯥꯛꯇꯧ ꯃꯥꯟꯒꯦ ꯁꯤꯕꯨ ꯑꯗꯨꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯣ ꯑꯗꯨ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯂꯝꯗꯝꯁꯦ ꯃꯅꯤꯄꯨꯔ ꯀꯧꯗꯤꯌꯦ ꯃꯅꯤꯄꯨꯔ ꯀꯧꯔꯝꯗꯦ ꯃꯩꯇ꯭ꯔꯕꯥꯛ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯕ ꯂꯝꯅꯦꯅ ꯃꯩꯇ꯭ꯔꯕꯥꯛ ꯀꯧꯕꯅꯦ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯕ ꯂꯝ ꯃꯩꯇ꯭ꯔꯕꯥꯛ ꯀꯧꯕꯁꯤꯗꯗꯤ ꯃꯩꯇꯩ ꯃꯦꯖꯣꯔꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯣꯔꯆꯔ ꯑꯗꯨꯝ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯕꯒꯤ ꯑꯗꯨꯗꯣ ꯁꯥꯖꯕꯩ ꯋꯥꯅꯤ ꯃꯩꯇꯩ ꯂꯝꯗꯝ ꯃꯩꯇ꯭ꯔꯕꯥꯛꯁꯤꯗꯗꯤ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯗꯨꯗꯤ ꯃꯩꯇꯩꯅ ꯂꯦꯞꯆꯒꯗꯕ ꯄꯣꯠꯅꯤ ꯁꯤꯗꯤ ꯃꯈꯣꯏꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯁꯤꯗ ꯆꯠꯂꯨ ꯑꯗꯥ ꯆꯠꯂꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯕꯗꯤ ꯌꯥꯏ ꯀꯨꯏꯔꯔꯣꯏ ꯊꯥ 2 ꯐꯥꯎꯗꯤ ꯈꯤꯇꯪ ꯆꯣꯟꯊꯒꯗꯕ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯆꯩꯈꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄꯛꯄ ꯋꯥꯔꯦꯞꯇꯣ ꯄ꯭ꯔꯖꯥꯅ ꯂꯦꯞꯄ ꯋꯥꯔꯦꯞꯇꯣ ꯃꯈꯣꯏꯅ ꯏꯟꯖꯕꯗꯨ ꯈꯛꯇꯪ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯃꯗꯨꯃꯗꯤ ꯑꯁꯤ ꯊꯝꯖꯒꯦ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯣꯖꯥ ꯏꯁꯩꯗꯕꯨꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯧꯖꯤꯛ ꯏꯁꯩꯁꯤꯅ ꯇꯧꯕꯤꯗ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯦꯁꯦꯖꯀꯨꯝꯕ ꯑꯃꯇꯪ ꯄꯤꯕꯤꯅꯤꯡꯉꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯗꯨꯗꯁꯨ ꯍꯦꯛ ꯉꯁꯥꯏꯗꯣ ꯍꯪꯈꯤꯕꯅꯤꯅꯦ ꯑꯗꯨ ꯍꯪꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯀꯨꯀꯤꯜ 1ꯒꯤ ꯂꯥꯁ ꯀꯩꯅꯣ ꯁ꯭ꯇꯦꯟꯖꯥꯗꯣ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯊꯃꯣꯏꯗ ꯄꯦꯜꯂꯣꯏꯗꯕ ꯂꯩꯕꯗꯨꯅꯤꯅ ꯑꯃꯨꯛ ꯔꯤꯄꯤꯠꯇꯤ ꯇꯧꯖꯔꯔꯣꯏ ꯂꯥꯁꯀꯤꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯊꯃꯣꯏꯗꯣ ꯄꯦꯜꯂꯣꯏꯗꯕ ꯂꯩꯕ ꯑꯩ ꯑꯃꯈꯛꯇꯪ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯍꯧꯒꯦ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯁꯦ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏ ꯇꯝꯄꯥꯛꯁꯤ ꯂꯥꯛꯇꯥꯔꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯑꯗ ꯏꯟꯗꯤꯖꯤꯅꯁ ꯀꯨꯀꯤ ꯃꯈꯩ ꯊꯝꯅ ꯇꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯑꯩꯈoi ꯀꯨꯀꯤ ꯁꯦꯝꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩ ꯑꯣꯏꯅ ꯆꯦꯟꯊꯣꯛꯑꯒ ꯔꯤꯂꯤꯐꯀꯦꯅ ꯍꯥꯡꯉ ꯃꯈꯣꯏꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕꯗ ꯑꯩꯈꯣꯏ ꯁꯤꯟꯖꯒꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯥꯏꯒ꯭ꯔꯦꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯍꯜꯍꯟꯒꯤꯔꯣ ꯁ꯭ꯋꯥꯏꯁꯨꯝ ꯂꯣꯏꯁꯤꯟꯒꯅꯤ ꯄꯨꯂꯞ ꯑꯗꯨ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯅ ꯁꯝꯅ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯝꯅ ꯍꯤꯡꯕꯅ ꯄꯥꯝꯅꯤ ꯃꯣꯏ ꯅꯝꯐꯨꯗ ꯇꯧꯕꯅꯤ ꯍꯥꯏꯕꯗ ꯆꯦꯟꯊꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯍꯥꯏꯅ ꯑꯁꯤ ꯆꯦꯟꯊꯔꯛꯄ ꯇꯥꯔꯕꯗꯤ ꯑꯣꯀꯦ ꯃꯗꯨꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯗꯨꯗꯤ ꯅꯣ ꯍꯟꯕꯁꯨ ꯌꯥꯔꯣꯏ ꯊꯣꯛꯈꯤꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯑꯗꯨ ꯊꯥꯗꯠꯄ ꯑꯃꯒꯤ ꯃꯗꯨꯒꯤ ꯈꯣꯡꯖꯪ ꯃꯗꯨꯗꯣ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯍꯟꯕ ꯌꯥꯗꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯐꯝꯗ ꯄꯥꯏꯔꯤꯕ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦꯔꯥ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯃꯦꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯂꯧꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯉꯝꯖꯕ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯑꯣꯖꯥ ꯇꯞꯇꯥꯅ ꯍꯣꯠꯅꯖꯔꯤꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ
ꯃꯍꯥꯛꯀꯤ ꯏꯁꯩꯗ ꯃꯥꯅ ꯐꯣꯡꯂꯛꯏꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯈꯜꯂꯣꯟ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯒꯦꯔꯥ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯒꯦꯔꯥ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯐꯠꯇꯕ ꯅꯤꯁꯥꯒꯤ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯃꯃꯥꯡ ꯆꯤꯡꯉ ꯂꯥꯛꯄꯤꯔꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯔꯛꯇ ꯇꯣꯝꯊꯤꯟꯁꯨ ꯑꯣꯏꯔꯤꯕ ꯉꯁꯤꯕꯨꯗꯤ ꯁꯝꯕꯨꯗꯤ ꯌꯥꯎꯖꯔꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯍꯥꯟꯕꯅꯤ ꯎꯖꯔꯤꯁꯦ ꯑꯗꯨ ꯀꯩꯅꯣꯅꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯎꯅꯕ ꯐꯪꯕꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯕꯥ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯐꯪꯕꯤꯌꯨ ꯏꯁꯩ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄꯗ ꯑꯃꯗꯤ ꯁꯦꯝꯕꯗ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ